This program is brought to you by Lamjingba Jewelry. Good quality is our priority. Kurumzari, Times of Manipur TOMTV ge The Morning Talk Raising the Voice miyeng tabiriba kwai punamako ahan mamaktada taram noksari. Ngasi imfan da pongba tongan ba pause singe ahan balaimai da kari karamba pauna mapungai na yaubage haibadu punna yengminasi. Ahan bada Sangai Express. Police ubada kinarambado kinadre haiba Chief Minister N. Biren gi wafam ko tawdana fongle Siroi Lily Festival da tourist lak ani hena lak pa yai haiba kogi tourism gi director unabagi paw makaksu mapung oiba paw yauri center na pikiba thajaba mangdre heba Chief Minister N. Biren gi wafam loinana October 10 ga manga da general strike kaukre heba wafam asina Sangai Express ki mapung oiba paw oiri mathangda sanale paw stand up Manipur paikhan anaba lengang na ngasi warep lawbadori MSME gi business ta Manipuri nupi singna mako oiri haiba Chief Minister N. Biren gi wafam ko tawdana fongle October 10 da general strike tawragani korokom more da bom pokhai khre koki singna matam kaktaba ban kaukre haiba paw masu yauri pokso sai humdra gi ahal ama sai 10 gi phado pi khre haiba paw sina sanale pa ki mapung oiba paw ori mathangda lamjingba times Thawan police ki quarter amadi police Kaksing Police Outpost ama sanga khre lamgi mapudi state ni aigi magi khaidok pinu haiba Chief Minister gi wafam ko tawduna fongle yoga sang naina sanabana drug addiction amadi abuse gi ngakthokpa ngamali haiba Governor Nazma Haptula gi ko tawduna fongle awang nongpokki oina Manipurna MSME business registration da mako oire haiba pawsu yauri atopa amadana corruption thingnaba honabada RTI na achobu mateng oiri haiba RTI week lotion bigi paw sisu yaure atopa amadana moreda ID bom ama pokhai kre matam kaktaba ban kau kre haiba paw sina lamjing times ki mapung oiba paw ori mathangda welan paw matam amada miyamna police ubada kinarambagi mataw adu hausiti leitre haiba Chief Minister N. Biren gi wafam ko tawduna fongle MSME gi business registration da Manipurna North East khwaidi wangna leire haiba Chief Minister gi press conference gi wafam ko tawduna fongle center amadi IM wari sanabada ungkhana khre korkomna October 15 da general strike lauthokra haiba wafam asna hoilam paw gi mapung oiba paw ori mathangda irei paw yoga education curriculum da yahol labadi naha sing mayai kabani sadagi laptho angani haiba wafam RTI gi pawkhum matam sana pithoktuna afaba lenga ama ONC haiba paw sisu ireba ki mapung oiba paw ori CAB da provision hapna ba taksilugani haiba paw sina irepa ki mapung oiba paw ori mathangda hoi naharon gi thodang Manipurna MSME business registration da North East state singi manungda mako oire Chief Minister Naga gi tonganba national flag amasung constitution gi matangda wari sanabada yana khitre haba paw sisu mapung oiba paw oina yaure moreda ahumlak suboina bom pokhai khre matam kaktaba ban kaukhre refit ama sahi 15 phadok pikre haiba paw sina naharon thodang gi mapung oiba paw ori mathangda Cell Express Manipurda police ki moren fagalakpadagi miyamna makoibu hangoinarambadu marupni khalakle haiba Chief Minister gi wafam ko tawduna fongle kungamari suba state level yoga physics championship hangdokre naharon singda yoga education pibana nisagi akibadagi khunai si kanmanganguni haiba Governor Nazma Haptula gi wafam ko tawduna fongle atopa amadana Federation na chairperson bu Thagat Kre haiba pawsna Cell Express ki mapung oiba paw oire aroibada fongnafam MSME gi oiba laloliti ki thabak singda Manipurna national average dagi henba ngamle Biren Chief Minister na Sora Kunda Sing Police Outpost sanga khre korokomna sai pung tara ni thoigi general strike lauthokre moreda amuka su bom pokhai khre lambi da tayar mai thaduna matam kaktaba khoigi ban kaukre Center na framework agreement gi wafung ngalaktre IM hariba pawsina pongna fangi mapung oiba paw ori ngasi imfan da pongba tongan ba pawse sing asigi mahaki oiba wakhalong phongdona naba amadi tongan ba pawsing asigi matang da
wafam khara khana nei na bagi da makta ekhoi gi studio da lengsin duna lebiriba si Manipur University gi guest professor W.NABAKUMAR ne tamobo ahan mukta da taram nok sari tamo ngasi gi tonga ba pause sing da yauri ba sing gi pau sing marak ta khoi gi yoga championship hang to ki gi pau chief minister na khoi gi pangthokkiba akoigi MSME gi embrace da akoigi Manipur gi nupi na registration to bugi sang yamna wangi habi wafam more da bong phukai bi wafam tonga ma mayam ka ngasi gi pause singi ahan bale mai de yaure tamum ahan bada ina pukhasening wafam asi maruina ngarang sin lamyan ma sanglen da pangthokpa RTI week loisan week thorum da akoigi speaker khemsana phongdokki wafam si akoigi RTI tharaiba applicant singi pakhum si magi mari leina ba department sing na matam chana pi tho abadi Manipur gi koi chakhat thorang da hen mangjin thagani haiba wafam ka speaker gi wafam sida maroina palli adu ba ekoina yengba ya ba wafam di matam ma da RTIC kana gumba mane hek thaba matam da pirak ta bagumba adagi RTI thari ba mi du da ki han bagumba kai gumba kara thok ta banati masigi matang da ji matang sai da kamai ne yengba hoi akoina sum RTI gi port si phajana yengagadi akoi gi laingak lon si di democracy da yumpham oiba laingak lon ni na democracy gi laingak lon si da di miyam gi voice isor gi voice ne ana hainarim ni aduna khwai da gi maru oiba si hauji ki sarkar sina su aduga honorable prime minister na su yam haiba administration the transparency leiba haibase masine ba yam maru ois aduna administration the transparency leiba haisida karigumba chaukhat thorangi oibe yai kani office amagi administration gi port oibe yai maduda miyam na khangning bagi hak amakak leibadu madu ain semaga khangning bagi hak to miyam da pibani dana aduna di masi akoi gi laingak lon sida transparency hai tare ne manung mapan phawno uba punamangna phawba uba masi leitri ngai dana akoi na democracy oijaraga su laingak lon sida sigi chaukhat pasigi paisa kaya kai khare kanana kari thada khare kaidau khare aisi administration tawriba mioi singuna khangjabani praja misam nadi madu pa khangdeba thiruraga office da kaida thiruraga madu hairak taba leibaduna kanasu khangde adu ate right to information si laaba matung dadi masi praja gi hak ama oina leire india gi ain na yawa hak ama oiramnina hauji akoina madu hangu matamda khangning ba ma leiraga di sigumba thabak ama sigi department sina paikhat ki madu gi paisa sing do komai season nagre madu loi garbra loi da bra haibagi posi bo we khangba ngambe dana dei di maru oina akoina aina panjaning ba wapam amana Manipur dadi akoi gi print media da su electronic media da su tongan ba project ama paikhat pagi di madu da inauguration to bagi di honorable minister mayam yaudana praja mayam yaudana hogre haibadu mudi kangi loisan gi bagi port da koi komai loisan ngarge su khangde sisu khangning ba port amani dana sigumba project ama matam chana sida hogi madu da loi gre ka haibasi khangning ba se ji RTI leirabani na kana gumba khangning ba mina di interest laita ba mina di khangdare du interest lai ba mina di khangba ya bagi port mudi ain da pire adu bunga sai koi na kwana su haiba karigumba office kara dadi akoina RTI je tharuba matamda madugi paukhumdo apenba paukhum oiraktaba masidani aba miyam na singnari adu di apenba paukhum je pidragadi transparency lainana ba lairiba ain si phajana season dadana makoina office tuna natraga officer concerned duna natraga administrative ki mioi singduna maduda makhoi gi oiba aron ba khara thamna leiragadi madu amukso hana tawba yabagi ain na yam piri dana ko ahan ba thabada pirakta ani suba ahum chuma dei bade matang magi layer lakuna matang a commissioner ba thoba yabagi port ama leire aduna thangai maksengna right to information act se akoina phajana theoretically hai tare wakal londa naina ragadi yam phaba poni adu akoi india da he marak ta tawri se akoi chi da leiba law book ta leiba tawgadaba potuga practice ta tawrukpa potuga gi khena bagi nungai ta budu ne bong na kumana puthu isi natraga tharu daga pirak ta law book ta di yauduna leiba aduga law book ta yauri ba sanabi mayam da akoi na khangningo matam da di madu phajana apply tawruk ta baduni aduna sigi matang da di akoi praja na su hena conscious oi baga loina na hena wangba
commissioner da khangde amada khangde magi commission da hana piraga masi phangna bahona bam toi aduga democracy hasidadi transparency haibasi yak important manung mapan phawna uba administration ma yamna darkar lei chaukhatna bagi damakta adunadi akoigi officer concern natraga office singnasu kanagumba misam singna natraga miyoy amana madugi RTI gi pose tharakba matamda leiriba poto haidok pham toi haidok tragadi mado aran ma khara tawre haibagi pot ne hadana miyam na launari se masi asumba wafam ne aduna masi gi pose in spirit and the principle law book ta leiriba spirit magi pot mayam do spirit among principle chumna pangthogadi akoigi laingak lon sida yamna taseng ba laingak lon ma purak bangamgani aduga khoigi kari haini akoigi achumba uhanba adu dai hena chaukhat pada mapung oina role lorakani adana khoi honorable speaker na hairiba RTI tharakba matamda officer concern amasung officing na su asumba pau haidok piu haiba akoigi honorable speaker na piribi statement se masi yamna chumba pot ne ba masi bu tawragadi miyamna su khange pen da ba miyam do loina open oira mani na khoi khanna ba yare public domain da leire pot ama khakse adum government ki administration ki domain da leire ga miyam khangan da ba public domain da lak gadi madugi apapata nei na basi public domain da laga nei na rakadoi ni da aduna RTI thara ga hoji public domain da putok na nei na rakma mayam sina corruption gi sang bo handa le ai tare transparency o hen baga loina na corruption tor ko matam da su atop factors mayam am corruption gi leire ga su masina thing ba bawda mateng khara khati oi rai bo wakal lor jai thamjage tamo ya ngai se tangai fadana leiriba sakana pangthoiba akogi thabak singsi manung afan phaun unana bida makta public domain da thambagi tangai fadaba lei haibo wafam duni amarom da damo RTI thariba kangu applicants singsi kayum kanda kihan bagumba he thopasina akogi manipur dadi RTI thaning ba mi mayam ama leiraga su thaba phangdabagi maramdi kaygino hakanda aina RTI thagu matam aingonda kihelakadra haibagi chingnaba fair makati tangai fadana leiri matang sidi kamani masi akoina yengba yabasi pot asi akoi aina ma semgare aina ji hongdo ongsin toba yai maji akoi gi RTI gi posi semba matamda madu tharak pa mi sing da kihelakani ai basi matam ru uram da yai adu reality ama oidana hoji se RTI tharu ba sing da kihanba thara adinang adu tawni ada tawni haibagi pot se laabni na masi umbagi laiba problem hai tare ne attendant oiba magi maduga loina na laiba posak se masi akoi kumai torga control toba yaga da ge si government of India na su khandam thoi state government na su masi feedback pibam thoi adu di khitang aru khar close kihalaiba mi du da singma makal gi thabak lokhat pa yai ga haibagi pot maka ain si da khitang amendment tok thoga semdok semjin torga RTI tharaiba mi sin si protection pb ba ma leidana madugu bagi protection piraga di kanane khali madam di phattaba thabak tawba ama kang madu khangna na ba honna bada phattaba thabak tawriba kambu do na di madu khangarga makoi da songlat kani habnina makoi sok da ba makoi na nataba pambai season dar ine adu di RTI si phanaba tawrak bani phanaba thabak to tawrak pada nataba pambai season da ba mioi khara thola amani na nataba pambai season dar ba mioi sing du dagi RTI thajari ba mi se karam haina protection tiga dagi ai si su ain sina matam gi matungina kitang haptok hapsen tawraga semdoraga di hausit lai ba ain si dagi madugumba gi hapsan lai ba section natra close kara hapsan lagadi maduna hena effective oiba aina mo oirakani masi matam gi matungina sarkar su thabok paikhelakani na khalle tamaya ngai se atopa paw amada akogi center na framework agreement gi wafam ngalaktre ba akogi IM gi wafam makhang yauri akogi bharat sarkar ga akogi NSIM gi marakta wari sanabagi tangkaksi pangthok kare ngarang si akogi India government gi oinadi Nagaland gi governor oiriba hanagi interlocutor anandra bina mahut sili akogi NSIM gi su tonga ma kilonsar mayam yauri tawdabu hujik langningi ba wafam di center na NSIM na pami posi ngalaktre habini masida ekoina thangnaba state king maroi Manipur dadi matam kya gi mamang dagi su wafam si nagai wafam si yamna ekoi dadi aru wafam amuk su oiri leiba tamfam sida center na samaina IM gi wafam amak ngalaktre ga habisi kai lakpa yai masigi matang masi hoi Manipur da ekoina nabuman hairam su yam sensitive oiba port ama oi leibani territorial integrity gi port si kairak kadra Manipur gi territorial integrity si kairak kadra na asowa I howa wa talk
ꯇꯧꯕꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ NSNIM ꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯋꯥꯔꯤ ꯁꯥꯔꯛꯄ ꯍꯧꯔꯛꯄꯗ without any territorial limit ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯞꯄꯨꯕꯗꯒꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯅꯠꯇ꯭ꯔꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯋꯦꯁꯟ ꯁꯤꯅꯥꯔꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ BJPꯅ ꯂꯨꯆꯤꯡꯕ NDAꯒꯤ ꯁꯔꯀꯥꯔ ꯑꯗꯨꯒ BJPꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ one nation one law one civil code ꯀ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯂꯩ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯟꯅ ꯁ꯭ꯄꯦꯁꯦꯜ ꯁ꯭ꯇꯦꯇꯁ ꯄꯤꯔꯝꯕ ꯀꯥꯁꯃꯤꯔ ꯐꯥꯎꯗ 370 ꯑꯃꯁꯨꯡ 35A ꯁꯤ ꯂꯧꯊꯣꯛꯑꯒ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯔꯝꯕ ꯈꯣꯠꯂꯝꯕ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯑꯒ यूनिफॉर्मिटी में सागलनब पोट लाइबने सिगी लॉजिकल सिगी वाफम सिदा मसिदगी चथरक लॉजिकल ओइबा पोसे अखोइना करि हाय येंग यागेबो हाना पिरंबा हाना स्पेशल स्टेटस पिरंबा हाना तोंगानबा फिरान लेरंबा जम्मू एंड कश्मीर दा मदु लौथो एरगा खोइ टेरिटोरी ओइना यूनियन टेरिटोरी ओइना अनि थोना थुगाइगरे सोम नाकंदना अदुगा सोम नाकंदना कोइना नागा इसिलिनाउ सिंगना मखोइगी ओइबा तोंगानबा फ्लैग अमा अदुगा तोंगानबा कॉन्स्टिट्यूशन अमा पियु हाइना डिमांड तौरी मसि फ्रेमवर्क एग्रीमेंट हाइफेट यावग्रिबगी मवोंग का ओइना सुई अदुबु लैरइबा चथरइबा आर्गुमेंट सिदा कोइना लॉजिकली येंगबा मतमदा नाकल हाना लैरंबा पोट अमदना मदु भारत पुनमकी ओइबा मानबा अमा ओइरकनबा मुथतलनी हाइदना मुथतखरगा अनौबा तालकबा अमदा मदुगी पीरकपा हाइसिमदि मसिदि अनीसिगी पोट अनीसिदि सामनदबा इनकन्सिस्टेंसी ओइबा लॉजिकल इनकन्सिस्टेंसी लेबा पोट अमुक ओइना उइदना अदुना अखोइना लॉजिकली थिंकिंग तौबा मतमदि भारत सरकारना काश्मीर लौखटखिबा जम्मू एंड कश्मीर लौखटखिबा पोसे येंगुरगदि नागागी तोंगानबा फिरान अमा तोंगानबा कॉन्स्टिट्यूशन अमा पीरकनी हाइबसिदि अखोइ लॉजिकल कंक्लूजन ओइना खन्ना मतमदि लॉजिकल ओइदेना खल्ले खल्लिबा पोसी खरा खरा चुमकबगी पोने बहुजे अखोइना पाउ सेसिंग फंगइसे नागागी तोंगानबा यूनिक हिस्ट्री रिकग्नाइज तौई हाइजरगसु तोंगानबा कॉन्स्टिट्यूशन अमा तोंगानबा फ्लैग अमा ओइबा याररोय हाइबगी वाखलोनसी फोंदोकपदुना NSNIM ना ngasi पाउ सेसिंग यावरइबा यानद्रेगा हाइबगुंबा नागा ना थोलकपा मोइगी NSNIM की स्टेटमेंट दा भारत सरकार ना यानगिबा पोतु अखोइ ऑनर तौदरेगा हाइबगुंबगी पोल लाइसी भारत सरकार यानिंगदबगी पोतु यानिंगदबगी पोसिदि एनी लॉजिकली थिंकिंग तौबा मिपुं खुदिमना यारोय हाइबसे मन अखोइ हाना लोइना खनदन लेरबनी अदुना पोटसिदा सुमाइ लेरबनीना अदुई मथक्ता मु अखोइना सुम येंगबा मतमदा हौजिक नागागी इशूसिदा NSNIM ना ख्वाइदगी चाउबा लुप अमा ओइना मनुंगी ओइबा लुप अमा ओइना वारी साजरगसु नागागी ओइबा तोंगान तोंगानबा लुप मयाम अमा सुथोलै भारत सरकारनसु कोनजलै मखोइगी मरक्तसु तोंगानबा भोइस खरा थोंगरकपा यावरेबा नागालैंड गी दमक्ता नागासिगी थबक तौगदौनी टेरिटोरियल इंटीग्रिटी की पोसे भारत सरकारना यादरनिना सिदी अतोप स्टेट लैरिबा नागासिगी खल्लोय हाइबदि नते मखोइगी दमक्ता मदु पुंजनदबा यादे हाइबसिना मदुगी मखोइगी आर्गुमेंट द मदु लेंगदबा यादबा पोट अमा ओइना थमरोइदौनी हाइबगी वाखलोन का सुम लाइदना अदुना हौजिक लाइबा पोटसिददि मतम अमददि अखोइना खिजिक्तंग यानबा पुरकदबा मालमी अदुबु नागागी इशू लोइसनबा हाइबसिमदि पुनमकी अपामनी भारत की नागरिक खुदिंगमकी नॉर्थ ईस्ट लैरिबा नागरिक मियोइ खुदिंगमकी अपामनी नागालैंड मियांगिसु अपामनी मणिपुर मियांगिसु अपामनी अदुबु पुरकपा मतमदा लॉजिकली अखोइना खनबा मतमदा मखोइना पामिबा पोटुदा पुरकपा याबगी पोति लैत्रे शेयर सोवरेंटी की वाहरमे शेयर सोवरेंटी दा ngasai moina tonganba constitution leiba tonganba flag leiba gaido yarakramnina karam mongda lakada yadi da ko yengbagi mathaudi tari aduna wari sana baisdi nakal ani makta kara hando anjin taunabagi pot leibanina sanari ba nakal ani sigi marakta hando anjin thada tauraga yanaba ma purakhargadi masi leibaki waina amasu north east ko ina apaba santi halaknabagi lambel ama oigani aduna logic leiba phibam sidadi karamba mongda yanagada ya haibasidi matam khijigdang yengba tari aduna leiba government of india gi state aduga nagagi NSNIM gi state ani si yengnaragadi handoknadragadi यानबदी पुरकपसी खितंग वागदब माली हौजिकी फिबमसिदा मरमदी सोवरेंटी शेयर सोवरेंटी हाइबसिदा कॉन्स्टिट्यूशन तोंगानबा लैबा यारोय तोंगानबा फ्लैग अमा लैबा यारोय से गवर्नमेंट ऑफ इंडिया की स्टेट ओइरे सोमना कदन अदु यावदरगदि कोइ वारी सारो हारगदि यानबगी पॉइंट से खिजितंग हंदोकनबा दौना तौदना वारोयसिन पुरकप ngमगदब मानदेदना अदुबु लेट अस होप द बेटर अफबदो कोइ आशा तौसी मरमदी वारी साना बाइसे नाकन अममदा खर खर हंदोकनरगा अफबदो पुरकप ओइसनो अदुगा अफबसे पुरकप मतमदा गवर्नमेंट ऑफ
India na su North East la riba miyam gi mind set la riba aki ba si masi su sohandana naga gi problem se issue se solve to bang ma ga de aphaba waroi sin ama oidana santi halak kani hai ba su dia koi thaja se aduna let us hope the better hai ge achina matam khar de ko yeng ba tare housing mak si oira kani hai ba di housing gi la riba phibam si di yana da bi mawang ma di oire adu masina aroi ba oina lo ba di yada ba ni na koi matam ki kan di yeng ki ba tai ngai ki ba tai hai tangai fadna ko Bharat Sarkar ne aduga ko NSN IM gi marakta khara makai di hantok na raga ai warosin purakpa amasung Bharat Sarkar na su knowledge ki lai ri ba ko praja sing gi sentiment khangna thabak to bugi tangai fadna lai ha bugi wafam duni tamo tambi se yam ngai sei mara asida aten break ama lausage aten break ki matungda stand up Manipur paikan na ba ngasi se akoi cabinet na ware lorgani haiba loinena ko gi morieda ahum laksu boina bom pokhai kare haiba wafam se amuk ne sage aten ba break am tang nusage Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani lamjingba jewelry na pijariba khudong chaba asi lobi ho adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsin birau Lamjingba Jewelry, good quality is our priority. This program is brought to you by Lamjingba Jewelry. Good quality is our priority. amuka na taram nok sari makha ta na damo ngarang si akhoi chief minister Enverin na akhoi press conference amaka CM secretary ta tawra matung da mangna phongdo i wafam si awang no poki oina di Manipur na akhoi MSME gi business registration da chang khwaidi wangi adui mathakta nupi sing na hena hairiba registration tawbagi chance da wangi habi wafam akaksu phongdo i aduga loina na haipet mamang da naina give duga haipet manarap tongna haiba tare maroina akhoi territorial integrity da di akhoi state ki oiba stand chap chana full la lepi habi wafam kaksu phongdoi aduba aina tamoda pukhasani wafam asi MSME gi oina registration gi akhoi kanoda khwaidi makok ta lei haibasna sahi khara asida Manipur gi praja sang si thabak suning bagi nomning bagi adegi income generation da hena mai pakna lakna na bagi lambi makha ure haibagi wafam di mai action na tai amarom da sakar na su startup aiba program makha pangthok tun hojiti masa na thabak suning ba mayam makha thabak sujan na bagi choba khoi khudong sa ba makha su piri adu chemisar na phongtok li wafam sna ekoina yamna penthok na leibagi matam oibra makata na kari karamba step lokholak pa yabagi habagi matang na kitang tambi Right. Akoi honorable chief minister na phongdo ibo wafam si yam nungai bo wafam ni ko maram de aphaba paw ni hai tare nungai ba paw aphaba paw mioi bai se aphaba paw nungai ba paw ta se punamuna nungai adu ga leiba ki su iba aphaba nungai ba paw ama chief minister na miyam da thambi da na magi hengalak pagi mawong ga habi si yam nungai ba paw ni honorable chief minister gi paw se aduna masi yam aphaba po ni hai tare ne ko maram di matam amada thabak thiba haibasida leirami bo wakhalon si sarakari thabak tana thabak ne na loraga tolop saba thabak tana thabak ne na longnaramado ngasi di laiba generation anowa
younger generation haitare naharol singi maraktadi aigi oiba business ama tawjaraga ai hingnaba honaba ai hingnaba longnaba ga loina na atopada mateng pangba maramdi man apikba business am tawragadi imung manungi mi thabak sore imung manungi dana ngamakragadi mapandagi mi ne ga thabak sore konina mi singse thabak thena subagi pot ama kag laabanina masigi registration da mathak masing hengel e haibasina takpadi maruina nupi singi masing hengel e na takpasi Manipur dadi maitai nupi singsi economic liability na tana asset oina leiba poni kanam tana nupi si imung manung de economic dependent ne hana long de economic partner ne hana long na bani maram de nupi gi economic participation ji yang wangi low simu bagi economy de sida su ko aduna haujikti sumai tona apik pa industry yum gi oiba port mayam si da nupi gi registration to bagi sang hengal la e haradi participation do hengal la e ban hai ban industry gi port su loina na nupi da na tan nupa sing su masida participation ji hengal e bani aduna ai koin hauzik mayam gi wakhalon da lainari si akhang hei sing gi wakhalon da lainari si development nai basi inclusive development oigadabni growth ai si inclusive oigadabni growth leire haraga mi khara da na growth leire mi khara da growth leire ga di horet average lora kanda growth tu adugi sab sab objective to phang da bani na inclusive oiba development puna maksel oina inclusive oina chat ka da bani inclusive ai se akoina society is da nupa da na society oiba da na loba nupi yaw da bagumba adi marginalized oiba excluded oiba kaina leise akoina ST gumba SC gumba kasin akoina excluded oina thammi da na makoi se loina pull up ya holla ga taw ai bani aduna stand up program si da ngasai honorable CM na piris da di SC gi ST gi OBC gi missing adagi di nupi sing na ngasai sigi registration si da ko ngasai akoina MSME gi pot si da masing hengal e north is the first star e kai se Manipur si da di ST gi SC gi OBC gi amasung nupi sing na industry chaukhat na bigi lam da economic participation si yam na khumang chausan lakna na changsan lakna growth ama inclusive oiba growth ama pura ani inclusive oiba development ama la ani haibagi ahobagi manglan do mangphawna re ine aduna masidi nungaiba pawni aduna saisu koi Nabakumar su takpi riba government startup kaina government gi nakanda gi su initiative low wise important oi government is di mapi mapani aduna mapi mapa sing na initiative low bi raga di masa sing gi pungning do thogot bi raga di masa sing no hen aphaba pangthor ka doini aduna startup kai si koi thabak tawjaningba naharon singda magi darkar laiba capital singdu phajana pibi dana maduda amuk singoi daba capital baw yauna pibi dana thabak paikha le aduna di singumba registration gi post yamna hengal abdina economic participation singda ST SC OBC nupi yauna hengal dana registration je notice india da koina first dare kai di akoi economic growth the inclusive oiba growth am khang la aduna inclusive development gi khongthang do thangba hore haibagi nungaiba pawni aduna masida sum akoi sarkar su penthokpam thokte praja na su penthokpam thokte leiriba grosi amoen hengana ba sarkar no startup sida chahi khudingi konjan ba migi masingje nomo gi hengana la kani maram di tharak ba midin akoi na khangi doni startup program sida lising ani ama sum thara ini dana aduna hena tharak pa sida matik chana thabak tawgadam ba mi singu da mafam sa na pibi re raga thabak singo tawhallaba adumai tawraga di kaidok tage bu hena phagalaka doini aduna masidi mang da changsalak bagi ahan ba khongthang ni ahan ba khongthang sida lepa yade thangi ba khongthang sida gi khara yangna mu hena thangalaga hena phaba Manipur ama semgat pada Manipur da leiba naharon amasu sarkar ani sina khutsamna na buksel sengna thabak tawminna bagi tanja amakak haujik madu tawbam thoe aiba wafam se ai thamjagi tamai ngai se khoi gi tangai fadana leiba khoi gi startup ki mathakta leiba schedule type schedule caste OBC singi yaw nupi singi yawna khoi tongan ba khoi gi thabak sujaning ba kanggo sing si makhogi damakta sakan ahen ba bieng sang ba pulapna akoi puna hona bagi tangai fada ba lei ha bagi wafam duni tamna thambi se tamu matam juloi salak pag loina na aroi bada akoi gi tang yamna toina public platform sing da chief minister na thambo wafam si lamdam sida shanti lae si akoi gi police ka akoi gi praja sing afava mari lei na haiwa wafam sing si yam toina sinai mara asida moreda ahum nak sure
bom pokai ri si thangna ngarang si bom pokai re aduga matam kakta ban ko kre wa fam khak su yauri ago mara asida leiriba mori habasi akoi gi di manipur gi di amaso india gi di border area ni thangnariba myanmar ga akoi laloliti ki wa fam am kak su tongna dana me singsi hingnana bagi lambi su yamna chawna pambai mo oiri adu chief minister na di public platform sing da akoi santi raksa gi film fare agi numidangi matam da yamna thengna akoi na sorok ta kai da sat pada nungai re na hairaga su thangna na akoi more da bom pokai basi manipur saka gi leiba machinery sing si laughs oire na lobibra aduga masi kadai da asoiba leibadagi tangai fadana ahumlak bom pokai basi kari gi no hai basi hangbam thoktabra matang sa kare yam hangbam tokpa wahang ni mase kanan ni ngai so eba yam maroi ba pon akoi na hojik act is policy lakana look is policy dagi act is olaktana more si manipur si gateway to southeast asia haira ganda more si powdana sanna bagi trade amakak tawre imni masaida aduna formal oiba trade lakana informal oiba leiram badagi informal as well as formal trade tawdana ko economy sida choba matang pangi bani madugi ins and outs ka Myanmar na kayam kana ba manipur na kayam kana da baga haibagi potuna kitang na koina na thammeraga chawkhalakpagi lambi sida trade si chawkhalakpagi lambi sida santi haiba tangdu leitana leiba punsiro lamadi mathau taidana thangai maksengna maphamdu da bom sing ngak leitana thangna na ahum lak pokhai re haibasina maphamdu da leiba mioi sing maphamdu da trade tawna ba saliba mioi sing transaction tawriba mayam si da tangdu leita da punsiro lamadi pire aduna tangdu leita da punsiro lam piba haibasi ngasai chawkhat pagi lambi du da thinthana bagi masa ama oidorini aduna ni akoi honorable chief minister na tangdu leita ba punsiro lam la manipur chawkhle hairaga more da bom pokai basi da wahang ma tholais tangdu leita bai se imphal khakta da tangdu leita raga manipur tangdu leita re haiba yaroi thawal district tam tangdu leita re ga sandel da irang thoga tengnopol da irang thoga manipur tangdu leita ba punsiro na leire haiba yaroi manipur gi tangdu leita rol leiraba tangdu leita ba punsiro na makak leige hairaga di manipur da leiriba district khuding makta tangdu leita ba punsiro na leir kan manipur da tangdu leita ba punsiro na leir na chawkhat pai si oidoi ni aduna more da thangna na bom ahum lak pokhai bese nungai da ba poni prajana kayam nungai ta ge bu matam kakta ba ban tau gra madu yaning da ba phongdo pane ba sigi matang da border town oina leiri ba mapham si da sarkar gi machinery mayam na intelligence ki po leiri police leiri adugi mathakta amuk Assam rifle lady. Mayam si kay dawdana lady ge haibagi port ama kakti masi hangningai oi. Kay dawdana lady ge haiba wang sida yamna negative oi na hangba na taba ko. Paikhat pa yaba kari thabak paikhat lagi. Intelligence am pharaba poni hojiti natra. Intelligence pa bai bu kai bo yamna phanari ge kari dawni kay dawni se loina tawnari ba khangnari ba ngak tani. Adudi masida intelligence ki kari lapse le. Lapse pau se phangdabra. Adi tawri ba mi si kanana no haiba si ngasi baw da karamba makhal gi group na no. Lalau lupu ada su na karibu ada su karam group na noai besi akoi public domain da kangri madu makoi gi intelligence ki pau da di leram ba public ta haido pa yada na haido am da besi adu di yam na toy na thangna na ahum lak tawra ga di miyam gi punsirol da kaihen baga loina na triat si da achauba sapu ma piram ni na state government na masidi khongthang hena kan ma khongthang lokhat pham thoi hai ri punna achauba apunba meeting tawbam thoe madam di defense personnel sing yawa manipur police yawa intelligence yawa kari torge home department su honorable chief minister gi makha da lebani na honorable chief minister na concern oi ba mipum khudim loina kauraga matik saba pau khomaga matik saba thabak lokhatna masing mase amuk hanna thoktana ba thabak paikhat pham thoe hai ba se masi need of the hour ne hauji gi pungja as le di ba thabak ti masi amuk hanna thoktana ba thabak pangthok ba aduga hauji ban kauri ba praja miyam sida masi amuk hanna thokla ado thokal roi haibagi thajabado piraga banji hando aleraga madu thoktana bo hona basina sarkar gi lokhat pham thokpa thabakni madu da lokhalak ragadi honorable chief minister na manipur da tangdu leita ba hala e adana hairi base wagi oina leigani thabaki oina di tangdu leita base mafam khara da lerga su mafam khara da leiti haibasi miyam puna mana khangna gani aduna honorable chief minister na home minister su paibi banina masi officer concern department concern puna mag loina kaubire raga masigi akupa marol khangna re raga praja miyam da thajabi ba pot
ama pibibaga loinana masi amona thoktanaba honabiu haiba wafamsi oina thamjage adu kari doge do amtang di yengi si Nabakumar ngasi hapta amani sida amu pokhaira kadara pokhaira oidra haibi wahang amadi oiri adunani wahang ama oibadoni ngasa honorable CM na tangdu leitaba leire hairagasu amona pokhaira gadi tangdu leitaba leire haibse haiba yaroi dorimne aduna masi wa achobo wahang ama oina koi yengi batari tangai fadana akogi leiriba sakar sina matungda thoktanaba kari thorang paikhat kadage haibadu khanabadi mathau tai haibu wafamni tawdabo ahumlak akogi thangna thangna bombo khaibasi akogi leijariba akogi machinery sing intelligent gi asoiba leibra haibadu di public ki achobo wahang amadi oiri tamoyam ngai ngasi akogi studio da lengberak tuna ngasi nomagi fongba pause singi ahan belai da kari karamba pau yauri bage amasung pau singi matangda tamogi oiba wakalon khara phongdok piramna tamo ngaukhali tina thagapa phongdok sari ngasi oinade tom tv na khudon tamjaba the morning talk raising the voice meng tabiriba kwai punamapo amokka na korumjari. This program is brought to you by Lamjingba Jewelry. Good quality is our priority.